lamdamasida ILP sana halu haiduna ngasi phumlo phumna nupi lu phumlo sifai youth club sunshine english academy mahiro emadi lekai miyamna phumno spinning lambi tingnu wakan mifam satakre wakan mifam adu da saru yakibi nupi emna phungdrok pada sana ba potlamda potyan toba nan manipuri phar bugi da mahiro phajin bi yaning de athubo matamda condition amata yawduna makhoi bo thadrok kadabani sarkar na ILP sana hanaba athubo matamda thabak lokhalu phungdoke poyan pharuraga poyan yaliba mayang dubuna phadraga satra phagibado magi condition karinta leitana athuba matamda thadok piro haina su akogi mifamase phamjabani loina na akogi ILP na tawje khoi manipura sigi chanahan biu simaju akogi manipuri akogi makok thongba akogi sarkar paibi ba kangbu sina ubidana tabidana leirubagi sigi damakta akoina masigi dharana asi phamjabani All India Forward Bloc's Bahujan Samajwadi Party RSP CPI ML Liberation ki mihut oina BSP Manipur State Unit ki President Nithozam Kabita Delegate Imphal thadokre National President Mayawati amasung atai party ki lusing basing tanaduna Prime Minister amadi atai Minister sing unaduna Assembly na pass tok bill ohum President na ayapa PB number ki memorandum pisingani hari Tawalima luf ki makada wangjing ki maira paibi wangjing lamdingi maira paibi sing amasung kaithal phambi ima sing na wangjing kaithal da wakan mifam setaki khondram ratan da wanted lokthok pa yaning de fajin ki mahiroi sing athu matam da thadok kadabani mahiroi amasung nupi masa sing da police na phaba yaning de hairi JCLPS na sangsilba khongjang da 30 Lilong Assembly Constituency na mapung pana sogat pa loina na makhata ba khongjang sing da saru yagani haina Alhas Maulana Seks Barkatulas Trust Lilong na Fundrole Trust asigi General Secretary na Thokpa Cherolomana Hai ACSC da Tha asigi Anida ILP Sana Lu Haiba Khongjang da All Manipur Muslims Development Society amasung Social Economics and Health and Mental Development Society amadi Social Welfare Development Agency na mapung phana saru yakibagi damak thagat pa phongdorle amarom da All Manipur 407 and 409 Trucks Divers Union asu JCLPS ki khongjang sawal aduna makhata ba thabak thorom sing da mapung phana sawat kani hari police ki khongjanga mari leinana fajin kiba mahiroi sing athu matam da condition amata yawdana thadokpi u hairi amrom da tha sigi taruki ahing dagi hauna muslimal lining setpa maitei pangal singna tha ma sara henduna roza to horgani masida muslimal singna apabu wakhal khanbiduna roza sibu mapung phana pangthok minaduna ramjan thagi aroiba idul filter asibu punna saru yaminaba union na phongrole Haukiba June Anida Pangthokiba Imphal Municipal Corporation Election da proxy toki haibidagi ya school Swaizam Lerta Leba Welfare Club ki polling station 14/8 da repoll ngasi pangthokre ayuk pung Nepal dagi thadaba hokiba repoll asida miui kyana thoroktuna magi bot thadaba ngainaki pamdaba thodok thoktana police na akan ongda section thorang silokhatki puna voter sawa homudra Nepal leba ward asida yamna santi oina bot thadanaki mafam aduda Section Magistrate Amana Yangsenki Loinana DC Imphal West Jeffrey Su Laktuna Yangsenki What is the Councillor Oina INC BJP Amadi LJSP na akan balamba Oina Tengri Ward Member Oina Miu Anina Lamba Tengri Belahungi Mayokta Senkiba JAC na Sinduna Ngasi Surasampur gi Thalonda Miyam gi Oiba Awareness Campaign ama pangtokre Mipamasida Subdivision asigi Manung Senba Khul Kuntra Mangagi Kunja Sing Laktuna Suryaki Mipamaduna Assembly na pass tok bill ohum yaning do phongdoke bill ohum asi karigumba phibom amata da tribal area sing da sanhan bi yaroi tribal gi mayokta leba bill ohum asi mayokta Thalon sub division gi miyamna amatu oina lepkani Thalon sub division singi su village chief amasung authorities sing yauna joint action committee semduna akan makhongjang changsilagini haiba waref lawki amoromda Mizo People's Convention ki office ta sumyam gi oiba mifam ama mar inpui Mizo People's Convention UNC Jomi Council gi using bising yauna pangthoki mifam aduna hena kan makhongjang changsinamasu khanani niki Handa haidok kiba class 10 amadi 12 ki parikya da mai paklak khaba haukif kanglu ki mahiroi sing opgi thorom amadi career guidance pi gi thorom amanga si Imphal ki koki in the pangthokre Haukif Students Organization General Headquarter amadi Cedar Hills branch na sinduna pangthokpa thorom aduda Cycle Kendrick MLA Yamthong Haukif ADC Cedar Hills ki CEO DK Thangboy Haukif amadi ADC Sandal ki executive member Saitang Haukif susurga ki
mai paklaba mahiroi singda pukning thogat po oina samba khudol pot pi bigal wina makha taba mai masing tambagi lamda akhang ai singna wangang khi mi amamamna u pambi ani thaduna u sara lak yangkhai thanarba campaign ama hawragani haina World Social Forum Manipur gi chairman L Sotin Kumar na phongdokre ngasi BT Rotal laiba Irabat Bhavan na pangthopa pawmising unaba amada makna makha taraduna hayang June manga si World Environment Day ni numit asi forum na sinduna sanjen bamda laiba Irabat Environmental Park ta u sara kaya thagani amadi isikhada laiba Eco Green Park ta environment ki matangda mifam pangthokani haike malem asi sakhalabasu malem gi khal kairabadi punama amangbo oigani haike amaromda anti monopolies movement pakthok sakthok hanaba amadi working class na lamjing bagi system lehna bachangi malem gi laiba khada sanariba capitalist system asi hana sense tawraga global warming gi worsen oigani haike kyamgaida laiba Premier English Academy Mahiroi Puba School Banama ngasilang thabal thong amanba mayagi nambul turel tasinkre adubu mahiroi amata aswapan yaukide academy si oina van service toriba MN1A 2217 gari asi thong manakta yaraktabadagi mahiroi sing kumthanduna gari inaba honringaida driver na section dabadagi nambul turenda tasinbani hari Cookie Students Organization Gunpi Block Sinduna Class 10 amasung 12 ta mai paklaba mahiroi sing opagaloina Career Counseling gi thorom ama St Joseph Higher Secondary School sugunu da pangthokre thoromaduda Additional SP Tamenglong Lun Khomang Khongsai Lekho Paus Haukif Amadi Lavrent Stephen Tokthang Susubaki Class 10 exam da taranjoi suba position tarakraba Lun Khomang Haukif amasung first division da lakraba mahiroi yangkhema thoida khudol tamki Kwagital Hino Khongnambida Bud Sanai Haibi Wahauda Tokiba Irangna Bud Sanai Haiba Yungi Musing Tandu Leitana Labing Namdre Lekai Miamna Funkiba Bud Sanabada Season Nabani Haiba Polam Sing Sanakonungi Amaibi Kutang the Kusin the Cre Lekai Club of the Mera Paibina Bud Sanai Haiba Muyasi Dandi Pibada Mara Ledam Labidi Sogatloi Haina Imungi Musina Fundruli Housing Security Musina Ngak Selva Yumasi Security Hexa Kibumiamna Yumai Tagani Haiduna Kelapalai Masito Wigano Hari Manipur State Sumang Lela Council Theatre Mirror Kusam Narga Lamdam Asigi art form sing Jokanapa Pandamda Say Kuding Satarapa Sumang Lila Workshop Kunithodak Suba Oina Nasidiki Ibuema Sumang Lila Sanglal Hudokre Haudopi Thoromda ICM की chairperson Tompisak Sumang Lila Council के president Purnima Silaima lifetime president PS Gunesendra Amadi theatre director Khetri Jugindra Singba Mui Singh Sugaki camp director Sogapam Heaven Tana Waiba workshop asing matangda project director Warepan Nabana Wafum Kya Fundroli Lamdamasila Ladiba Mipung Kudimak Mite Mek Henabgi Pandamda Milana Satarpa Mite Mek Tambagi Saru Amoina Terakatala Laiba Ideal Club Kusam Naduna Haukiba Mek Kuntradigi class Club Asida Satarpa Mite Mek Tambagi Thorom Jun Gitang Mapal Power Satakani Masida class 1 Digi 11 Amadi 12 Fawgi Matakaleba Mahirui Singna Makatana Saru Yagin Hari Horticulture Department of Manipur Organics Missions Agency की मखादा नौमी को इबा वर्कशॉप हम होटल निर्मला दा फंगतोखरे थरमदु दा हॉर्टिकल्चर के कमिश्नर टी पामई डायरेक्टर के किबगेना मरुब म्यूजिक वेन सरवाकी डायरेक्टर किबगेना मणिपुर ऑर्गेनिक्स मिशन ना ऑर्गेनिक्स फार्मिंग की कानबा अमदी सना कांगोल सिंह लोमी सिंह दा योहनबगी अखनबा मियंग संगदुना पाइखत पथबकता मणिपुर सु यावदुना मिशन ऑर्गेनिक्स वैल्यू सेंस डेवलपमेंट हेनामाई पाखनबा वर्कशॉप अछि पांगथोकपनि हाइके Government media su akhoi ge organic hub state singsni haina khalakuni kana torokuni maduda masigi akhoi na su tungkoi gi akhoi gi ka manipur gi damak su akhoi na hairiba organic value chain development si paikhat laga Manipur Organics Mission Agency की CEO के देवदत्त शर्मा organic farming की अवन बन लाखलिबा सिदा मणिपुर सु यावदुना पोथोनबगी पांदम फांगनबा होनबदा वर्कशॉप असिना कानाबा पीबा ngamlagani हाइखे Cookie Students Organization Cycle Gamkhaina DRDA amasung Forest
Department Northern Division Sadar Hills ka khusam naduna World Environment Day thorom pangthok pagaloina cycle exam center gi apab mairui sing taram okre Longkhogels bazar da pangthok ba thorom aduda MDC Thangzulun mate Kuki NP cycle gamkhai gi President Thangkam Lungpeng SDO cycle Samuels Ludimsu Saruyaki Tarungi Saru Omo oina World Environment Day gi cycle campaign ama satpagaloina uzar kya suthaki World Environment Day ga mari lenana marathons lamjen ama Tamenglong da pangthokre Mini Stadium Tamenglong dagi lamthakiba marathons adu Dailong khulda loisinki lamjel aduda nupa masa nupi masa sama yang khiromna saruyaki Rans Forest Club Tamenglong na Nungtil dasu Mahirui Singi Sports Painting Competition amusu pangthoki Travel Resource Institute ki miyang makada UNESCO Clubs Manipur amasung Social Actions for Travels Areas Developments in Manipur na sinduna Travel Resource Institute ki conference hall da ngasi Tribal Youth Skill Development gi matangda numit nini sumna sathakadaba seminar ma hudokre hudopagi thoromda Sadar Hills ki ADC Haukolal Hangsing Isam ki President and Rajendro na maroi bamhui singuna sarwaki hudopagi thoromda mari thoronga mari leinana UNESCO Club Manipur gi Secretary General Ambitions Tribal Singi Punsi Mahingda Ohongba Puraknaba Honabada Naha Oirba Tribal Singda Skill Development gi Kanam Sing Ningtina Kanganamagi Pandamda Seminar se Pangthokpani Haike Manipuri Kala Sanskriti gi lamda sangnareba thoidokpa dan kaya tobiramba Manipur State Kala Academy Fellow amadi awardee loinana Saita Kala Academy gi awardee Laisram Samarendrona handakta laikhidabada Manipur State Kala Academy gi Commissary Sengna minute ani 2 minute left na awaba phongdokre hari Hauzik amukaswa na tema break amatanga lomina kise Hainaw gi aseng mamahau pambirabadi Legere Freshly Mango Puns adusu sumna tagi lupa tarada 600 ml na tuga 1200 ml Freshly Mango drink labada Mimi noodles lemna hapsagani Champrado na fresh winning labadi thakpiyo Freshly Nimbu Pani Punamakta fresh amasung pure oiraba Freshly Science Tutorial Center Wangkai Kaithal Asangbi Sahi Khuding Leptana Paba Mahiroi Putuktuna Lagiba Science Tutorial Center na Andak Sahi Gisu Tarataruk Suba Position da Burul Dep Huidrom Amadi Kunmari Suba Position da Laima Pokpam Merina Devi Yauragle Admission open Class commenced from 20 June 2016 Last date of admission 18 June 2016 Please contact Science Tutorial Center Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr Madhubala Laser Beauty Clinic MZ Avenue Imphal Sakala bai matungina inkhali bai na pimja singda awa je thing phangi awaba kya lagi khasitang murabisu kanaba phangnaba nipi macha khaktangi oiba higher secondary school ama mamang saidagi mayam gi dama budul tamjakare asimak Ascent Girl Academy Sangolman Vijay Govinda mamang da mention biro hakchangi labor solak padagi puju singaktaba hakchang choktarba tumba chaba yaraktaba khong hanga nungayaktaba singi damak amatta ngaraba upaidi Jolip Sire amasu Jolip capsule bu changni nesnabiyo Amukaswa na taram noksari PMGSY gi makhada sem kibal lambi National Highway 150 digi Konthozom phawgi kilometer tarum sangba maikai songi lifelines oriba lambi asigi fibam thina sokpana maram oiduna satok sasin tobada khudong sadaba kay mayoknare maramaduna athubo matamda mari leinaba authority na miyang sangbiduna lambi asi sembiu haina khabam Bamdiar Youth Club ke serolmana hairi BJP ki active member Hengang Mayai Lekai digi Thoksom Romeo na Nagaram Community Hall da anirak suboina lemna lang bagi camp pangthok galoina na hepatitis B gi hidak mioi kya da kapthokre Tawal district ki manung sana leiba uyan awang lekai da leiba loitongbam mathang bina tha sigi amada yong ikai tibi ama lambi da chalambadagi fazinduna Unique Wildlife Protection Committee da pawpiraktuna kankre hari June taruk tagi taram doi fawba SCRT na logduna pangthokadurba elementary education diploma gi taramathoi suba batch ki aroiba sahi gi exam da saru yagadurba training singda makal amatagi apanba pibidana ba arpil tori
Civil Service Parikya Manipur Talk about Toldo Wato Amadi General Knowledge the Yumpam Oiba Quiz Competition among us, Bisnapur District Quarter High School the Pangtokre. School Management Committee in the Sindhu Pangtopa Quiz Competition hold up to the Parliamentary Secretary MP Tibiras, SDO Moirang MD S. Daulat Khan Amadi, Kota Municipal Council Chairperson MD Malurudin Su Saruyaki, Class 5 to 8 Fawgi Mayru Singna Saruyakeba. Competitions adugi makomatang tarba singna mana mathum yantoke. Hoji makata nga sige sanawi Paulo bisi. Nga sige sanawi Paulo bisi. Wangjing Tentadagi Cancer gi anaba leiriba maibam Rohit ki damak mating pangnabi damak Khuman Lampak Man Stadium da state asigi masang naraba India team da saruyaduna sanriba sanuri singna semba matamamagi India gi captain Renedy 11 amadi Manipur gi ahanbu aina second division I League final round da ahumchu position takiba Neroka Football Club anigi serti football match ki ngasi sanakibada Neroka Football Club na Renedy 11 gold ani simno da maitiba pikre Neroka Football Club ki mai papu ki goal ani adu Susant Mithu amadi David Ngaitena match ki taramapal suba amadi home futruk ngakpi gani marfutaruk suba minita sanduna match asi mai pakibani match asida Renedy 11 ki Sanore Social amadi Milanda referee na yellow card piki Royal Football Club Nagamapal na sinduna Nado Grounds Azan Brigade team taranituna group maritong na kaidoktuna tha sigitang kuntradigi satriba ani suba Royal Club ki ngasi sanakiba ahan ba match da A to Z Kwakitel amadi NBFC Langtabal goal amata sanadana draw satkre ani suba match ki sanakiba da UFC Yaripo na Royal FC Nagamapal bu goal ani da maiti pikre Hayang ahan ba match da KMC Karang amade Bangalore Maitei FC Kabamga sanagani anisba match da Arun Enterprises Simirong amade Canback Thamibanga sanagani All Manipur Football Association ki saliba sahi lising ni taratung amade taratret ki inter district transfer ngasi marini sanba numita sanaroi hompumari apply toroki bagaloina na haujuk phawra punna sanaroi samagan Nepal apply tokre Sayasigi April Tara Mathoidagi April Kuntra Fawa Imphal da Pangthokiba AFCB FAM examination da Manipur dagi government kipden pass tore haina association asina thadok pacharol mana khangalali All Manipur Football Association na sinduna pangthokadur batara taruk suba Junior Girls Inter District Football Tournament ki Manager meeting tha sigi tang taret ki ayupung taramathoi tabada association asig office ta pangtholagini Manager singna magi team singi jersey color purakna bakhangalali Khongjom Circle Veterans Sport Organization sinuna Khongjom da satharkiba ani suba BSO Trophy State Level 7S Open Football Tournament ki ngasi sanakiba aroba match da Maira Football Club Texam na Surma Football Club goal Mari amada maithiba piduna champion oikre Thasi tang taritagi taranithui fawa Udaipur da pangthokadurba Asian Powerlifting Championship da India team da saru yagadaba Manipur dagi powerlifter ani amadi official amanga se Imphal thadokre championship asida 72 kg junior class da K Marcy amadi S Nanauna saru yagani hauji makata nga sige inga se Paulo bise ICAR Lampel Pataki Pangba Pauda Ngasigi Kwaidiki Sakiba degree Celsius Kuntramari Dasmik Ahum Kwaidiki Ingba degree Celsius Kunmanga Dasmik Manga Nuksita Yauba Ising Manilgi Sang Ayukta Sada Maripu Muloi Tilda Sada Mutalaki Ngasigi nong chukide JCLPS के कन्वेनर रोडंबर रतनबु वांटेड लॉकथोपगी मायक्तो यानिंग दबगी खोलाव मदि खोंजंग कंखलले
ILPS की होदा फजन के महिरु सिंह थादो हाइदुना महिरु सिंह अकन ब इरांग होक्रे सेमेस्टर एग्जाम दा अकाई बथवन क्रे वजान तोरंबा मपालगी ललोन सिंह चेक तौरुबगी फजन के केस एगी वॉलंटियर सिंह थादों ब खोंजंग कंसलरे नसिगदी ISTV ने प्रेजेंट पॉक मटांग सिरे मेक ताबिन पुनो पॉमुका ना खुमजरे